Government of Manipur Directorate of Consumer Affairs Food and Public Distribution gi Director na thadokpa cherol amada miyam na thau fangloi haibagi awaba poktana bakhangalakli leibak asigi oiriba fibam na miyam na mipaiduna petrol pump singa queue leptuna thau leiba toriba sing mipaiba poktana ba CAF amasung PD gi Director Robertson Asem gi khudyek yawba cherol amana miyam da khangalakli state asigi petrol amadi diesel miyam gi konana ba mawongda marangkaina lei amadi pump singa mathau tawduna miyamda thau phanghalli maram asina darkar oiba changkhak thau leiduna amadi thau phanglaroi haibagi mipaiba thadoknaba cherol asina makhatari Government of Manipur Directorate of Consumer Affairs Food and Public Distribution gi Director na thadokpa cherol amada miyam na thau fangloi haibagi awaba poktana bakhangalakli leibak asigi oiriba fibam na miyam na mipaiduna petrol pump singa queue leptuna thau leiba toriba sing mipaiba poktana ba CAF amasung PD gi Director Robertson Asem gi khudyek yawba cherol amana miyam da khangalakli state asigi petrol amadi diesel miyam gi konana ba mawongda marangkaina lei amadi pump singa mathau tawduna miyamda thau phanghalli maram asina darkar oiba changkhak thau leiduna amadi thau phanglaroi haibagi mipaiba thadoknaba cherol asina makhatari